Russia Kyiv kamikaze drone SijinnaragaPaktaknana attack Chathakhre. Russia Ukraine की capital Kyiv Iran saba kamikaze drone yauna drone makhal kaya sijinnaduna Paktaknana attack Chathakhre haina Ukrainian Prime Minister Denis Simgal na phongdokhre. Prime Minister Simgal gi matungina drone strike sing adu Ukraine gi lamdam ahum gi maruoiba infrastructure da target tawduna satharakibane. Attack aduna Ukraine gi village chakayada electricity supply leban ke haujik phawbada drone strike sing aduna maram oiduna yamdrabada miyoi taret sikhre miyoi mari sumida sikhi amasung ahumna kipta sekhe chaywalamagi mamangda Russia na mi changlakpa matamda capital kipta missile kaya kapsinduna attack chathakibane Ukraine sin thungna chathakiba missile strike sing aduda miyoi taraga mapan sikhibane Simgal na haiki madude anauba strike sing adu Ukraine gi lamdam ahum Kyiv Dnipro amasung sumida Chathakhre drone strike sing adugi matungda Russia na statement ama thoktuna designated target pumnamak hit tawki haidaduna strike sing adugi target adu Ukraine gi military command facility sing amasung energy system ni haina phongdokhe. Ukraine gi deputy interior minister Yevhen Yenin gi matungina sumida laiba energy puthokpa facility amata satharakiba drone strike amada miyoi mari sikhre. Russia na energy ga mari lainaba facility pumnamak ta target tawduna Paktaknana attack Chathakhre haina palladuna Yemen na Jackson wapi ki madude Russian sing na Ukraine gi energy industry bo kangkhong chahenba pame anauba mawongi attack sing asina makhoi tokpham khanglaktabadage ngawrakle haibasi utle haina Ukrainian President Volodymyr Zelensky gi staff ki head Andrei Yermak na phongdokhe Ukraine gi port city Mykolaiv ta suicide drone sing na numilay thawgi teng sing may chakhale haina city asigi mayor Alexander Senkivis na phongdokhe mahak na haiki madude nongmaijing numit ki numidang athengbada drone ahum na Mykolaiv ta leiba teng sing adu may chakhan khe madu kipte attack chatharingai pung kharagi mamangda thokibane Ukrainian Air Force ki official ama na phongdorkhibada haukiba hingdage drone kuntra ka tare thugai khre drone sing adu kharomdagi leibak aduda paisilakibane Ningthauka numit ki ayukta Kyiv drone sing sijinnaduna Paktaknana attack Chathakhre anti-aircraft battery sing na drone sing adubu target tawduna lepa leitana kapadage city adu pumnin ninkhe social media da thagatpa video amada drone amade lamkhangda kapthabagi saktam ukhe Ningthauka numit drone strike sing aduga mari lainana pokhaiba sing adu local matamda pung 3:13 rom tabada hauke President Zelensky ne attack sing aduna micham miyambo mipai thabai halle haina palladuna yeknabana ikhoi gi city sing de attack tawba ngamlabasu maduna ikhoi bu pumthu thugai bading ngamloi hai kheng Kyiv ki mayor Betalite Klitschko ne attack sing adubu Ukrainian miyam Paktaknana hanana ba Chathakhre bani haina phongdorokle mahak na hai khe Russian sing na pamlibase Ukrainian sing laitaba Ukraine hai balaiwa gama semba sene Klitschko na makata na hai city authority sing na thuba matamda capital adubu drone attack sing dage ngakthok nabagidamak air defense system sing thunglaragani haina thajare agency amage journalist na attack aduda sijinnakhiba drone amage akai atoi singi photo thagalakhe aroi bada tabi dibapum namak pu thagachare